Students Union of KANGLEIPAK shukna SHINDUNA HAYENG September 9 da PANGTHOKNABA SHEM SHARAMBA Tara SUBA Suk State Level Spelling Competition Lisingani Kunmari AMASUNG Taruk SUBA ARIBA Manipur Lon Yu WAHANTHOK CHANGDAMNABA Lisingani Kunmari Houjik Thokliba Irang Asina Maram Oiraga Makha Taba Official Notice Ama Thoktriba Phaoba Yeithokle HAINA Suk State Level Competition Lisingani Kunmari ki Publicity Committee Convener PREMKUMAR Mangang THADORAKPA CHEROL AMANA KHANGHALLAKLI CHEROL ASINA HAI Spelling Competition Nasige Final Round Gi Oina Category A da Candidate Tarataruk Amadi Category B da Candidate Taramathoina Compete Taunagani ARIBA LOL gi WAHANTHOK CHANGDAMNABA gi shu Final Round da Candidate Tarahumdoina Compete Togani Final Round sing asigi damak khangatlaba singna Makha Taba akupa marol gi damak contact number 9366 681 838 natraga 6009 707 445 natraga 6009 686 435 da pau phawbira uhaina su CHEROL asna makha tana KHANGHALLAKLI